ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯇꯥꯃꯤꯟꯅꯁꯤ. ꯂꯨꯛꯅ ꯂꯦꯡꯕ ꯑꯐꯕ ꯋꯥꯄꯥꯎ ꯄꯟꯗꯨꯞ 22 ꯄꯗ 14ꯗꯒꯤ 20 ꯐꯥꯎꯕ ꯈꯔ ꯁꯥꯡꯅ ꯇꯥꯃꯤꯟꯅꯁꯤ. ꯂꯨꯛ ꯄꯟꯗꯨꯞ 22 ꯄꯗ 14ꯗꯒꯤ 20. ꯑꯃꯍꯤꯛꯁꯨꯡ ꯄꯨꯡ ꯑꯗꯨ ꯑꯣꯏꯔꯕꯗ ꯏꯕꯨꯡꯉꯣꯅ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒ ꯂꯣꯏꯅꯅ ꯐꯝꯊꯔꯦ. ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯗ ꯍꯥꯏ, ꯑꯩꯅ ꯑꯋꯥ ꯅꯪ ꯈꯥꯡꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯄꯥꯝꯅ ꯑꯔꯥꯟ ꯆꯈꯥꯡꯕ ꯑꯁꯤ ꯑꯩꯅ ꯅꯈꯣꯏꯒ ꯆꯥꯃꯤꯟꯅꯅꯤꯡꯂꯦ. ꯃꯔꯝꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤꯕꯅꯤ, ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯃꯁꯤ ꯊꯨꯡꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯅ ꯃꯁꯤ ꯆꯥꯔꯔꯣꯏ. ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯅ ꯇꯦꯡꯒꯣꯠ ꯄꯥꯏꯈꯠꯇꯨꯅ ꯊꯥꯒꯠꯆꯔꯒ ꯍꯥꯏ, ꯑꯁꯤ ꯂꯧꯗꯨꯅ ꯅꯈꯣꯏꯒꯤ ꯅꯔꯛꯇ ꯆꯦꯟꯅꯧ. ꯃꯔꯝꯗꯤ ꯑꯩꯅ ꯅꯈꯣꯏꯗ ꯍꯥꯏꯔꯤ, ꯏꯁꯣꯔꯒꯤ ꯂꯩꯕꯥꯛ ꯂꯥꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯅ ꯗ꯭ꯔꯈꯥ ꯃꯍꯩꯗꯒꯤ ꯊꯛꯂꯔꯣꯏ. ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯇꯜ ꯂꯧꯗꯨꯅ ꯊꯥꯒꯠꯆꯔꯒ ꯃꯗꯨ ꯊꯨꯒꯥꯏꯔꯦ. ꯑꯃꯁꯨꯡ ꯃꯈꯣꯏꯗ ꯄꯤꯗꯨꯅ ꯍꯥꯏ, ꯃꯁꯤ ꯅꯈꯣꯏꯒꯤꯗꯃꯛ ꯄꯤꯔꯕ ꯑꯩꯒꯤ ꯍꯛꯆꯥꯡꯅꯤ, ꯑꯩꯕꯨ ꯅꯤꯡꯁꯤꯡꯅꯅꯕ ꯑꯁꯤ ꯇꯧ. ꯑꯃꯁꯨꯡ ꯆꯥꯕ ꯂꯣꯏꯔꯕꯗ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯇꯦꯡꯒꯣꯠ ꯂꯧꯗꯨꯅ ꯍꯥꯏ, ꯇꯦꯡꯒꯣꯠ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤꯗꯃꯛ ꯇꯥꯕꯤꯈ꯭ꯔꯕ ꯑꯩꯒꯤ ꯏꯅ ꯁꯦꯝꯕ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯅꯤ. ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈ꯭ꯔꯕ ꯋꯥꯍꯩ ꯇꯥꯈ꯭ꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯏꯁꯣꯔꯅ ꯅꯧꯍꯧꯅꯅ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯥꯃꯦꯟ. ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈꯤꯕ ꯁꯥꯁꯇ꯭ꯔꯒꯤ ꯁꯔꯨꯛ ꯑꯁꯤꯗꯒꯤ ꯍꯤꯔꯝ ꯈꯔ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯒꯅꯤ. ꯏꯍꯥꯟ ꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯅ ꯕꯞꯇꯥꯏꯖ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡꯁꯤ ꯑꯁꯦꯡꯕ ꯊꯧꯔꯝꯅꯤ, ꯁꯀ꯭ꯔꯥꯃꯦꯟꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯜꯂꯤ. ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ, ꯍꯥꯏꯔꯤꯕ ꯕꯞꯇꯥꯏꯖ ꯑꯃꯁꯨꯡ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯑꯁꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯁꯥꯃꯛꯅ ꯌꯥꯖꯈꯤꯕ, ꯃꯁꯥꯃꯛꯅ ꯍꯧꯗꯣꯛꯄꯤꯕ ꯑꯣꯏꯕꯒꯤ ꯃꯔꯝꯅꯅꯤ. ꯑꯇꯩ ꯔꯣꯃꯥꯟ ꯀꯦꯊꯣꯂꯤꯛꯅꯆꯤꯡꯕ ꯁꯤꯡꯂꯨꯞ ꯈꯔꯅꯗꯤ ꯁꯀ꯭ꯔꯥꯃꯦꯟꯁꯤ 2ꯗꯒꯤ ꯍꯦꯟꯅ ꯂꯩ ꯍꯥꯏꯅ ꯃꯈꯣꯏꯅ ꯊꯥꯖꯩ, ꯃꯈꯣꯏꯅ ꯉꯥꯛꯏ. ꯑꯗꯨꯕꯨ ꯃꯗꯨꯁꯤꯡ ꯑꯗꯨ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯍꯧꯗꯣꯛꯄ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯨꯞꯅꯗꯤ 2 ꯑꯁꯤꯗꯃꯛ ꯁꯀ꯭ꯔꯥꯃꯦꯟꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯕꯅꯤ. ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯇꯨꯅ ꯇꯥꯃꯤꯟꯅꯈꯤꯕ ꯃꯇꯥꯡ ꯑꯁꯤ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯍꯧꯗꯣꯛꯄꯤꯕ ꯑꯗꯨꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕꯅꯤ. ꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕꯒꯨꯝꯅ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯒ ꯂꯣꯏꯅꯅ, ꯄꯥꯈꯣꯟ ꯆꯠꯄꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯦꯔꯨꯁꯥꯂꯦꯝꯒꯤ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯃꯗ ꯑꯔꯥꯟ ꯆꯈꯥꯡꯕꯒꯤ ꯆꯈꯥꯡ ꯑꯗꯨ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯅ ꯃꯥꯅ ꯆꯥꯃꯤꯟꯅꯈꯤꯕꯅꯤ. ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯥꯟ ꯁꯤꯡꯂꯨꯞꯁꯤ ꯂꯤꯡꯈꯠꯇ꯭ꯔꯤꯕꯅꯤꯅ, ꯈ꯭ꯔꯤꯁꯇꯥꯟ ꯍꯥꯏꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯩꯇ꯭ꯔꯤꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯌꯤꯍꯨꯗꯤꯁꯤꯡꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ, ꯌꯤꯍꯨꯗꯤꯁꯤꯡꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯨꯗꯤꯡꯁꯤ ꯃꯈꯣꯏꯅ ꯁꯔꯨꯛ ꯌꯥꯕꯅꯤ. ꯑꯔꯥꯟ ꯆꯈꯥꯡꯕ ꯍꯥꯏꯕꯁꯤꯁꯨ ꯌꯤꯍꯨꯗꯤꯁꯤꯡꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯕ ꯙꯔꯃꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯑꯃꯅꯤ. ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯑꯔꯥꯟ ꯆꯈꯥꯡꯕꯁꯤ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯥꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯍꯟꯗꯛꯀꯤ ꯑꯁꯤꯗꯤ ꯄ꯭ꯔꯚꯨ ꯌꯤꯁꯨꯒꯤꯗꯃꯛ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯔꯦ. ꯃꯔꯝꯗꯤ ꯌꯥꯝꯅ ꯊꯨꯅ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯌꯦꯛꯅꯕꯁꯤꯡꯒꯤ ꯈꯨꯠꯇ ꯄꯤꯊꯣꯛꯆꯔꯒꯅꯤ. ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯃꯥꯒꯤ ꯁꯦꯕꯣꯛꯁꯤꯡꯒ ꯑꯔꯥꯟ ꯆꯈꯥꯡꯕꯒꯤ ꯆꯈꯥꯡ ꯆꯥꯃꯤꯟꯅꯈꯤꯕꯁꯤ ꯄ꯭ꯔꯚꯨꯒꯤ ꯑꯣꯏꯅꯗꯤ ꯏꯀꯣꯟ ꯀꯣꯟꯕ ꯑꯣꯏꯔꯕꯅꯤ. ꯑꯗꯨꯒ ꯃꯁꯤ ꯃꯍꯥꯛꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯍꯧꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯗꯨꯅ ꯁꯤꯡꯂꯨꯞꯅ ꯊꯥꯖꯔꯤꯕꯅꯤ. ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯈꯤꯕ ꯁꯥꯁꯇ꯭ꯔꯒꯤ ꯁꯔꯨꯛ ꯑꯁꯤꯗ ꯌꯥꯎꯕ ꯋꯥꯍꯩ 4ꯈꯛ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯒꯅꯤ. ꯑꯍꯥꯟꯕꯗꯗꯤ ꯄꯗ 15 ꯑꯔꯥꯟ ꯆꯈꯥꯡꯕ ꯍꯥꯏꯕ ꯋꯥꯍꯩ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ. ꯑꯔꯥꯟ ꯆꯈꯥꯡꯕ ꯍꯥꯏꯕꯁꯤ
ꯑꯩꯈꯣꯏꯅ ꯍꯥꯏꯈ꯭ꯔꯕꯒꯨꯝꯅ ꯌꯤꯍꯨꯗꯤꯁꯤꯡꯒꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯔꯝ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯤꯍꯨꯗꯤ ꯙꯔꯃ ꯆꯠꯄ, ꯖꯨꯗꯥꯏꯖꯝ ꯆꯠꯄ ꯌꯤꯍꯨꯗꯤꯁꯤꯡꯅꯗꯤ ꯍꯥꯏꯔꯤꯕ ꯑꯔꯥꯟ ꯆꯈꯥꯡꯕꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯉꯥꯛꯂꯤꯕꯅꯤ꯫ ꯑꯔꯥꯟ ꯆꯈꯥꯡꯕ ꯍꯥꯏꯕꯁꯤ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯅꯠꯇꯦ, ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡꯁꯨ ꯑꯔꯥꯟ ꯆꯈꯥꯡꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯅꯤꯁꯤ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯕꯅꯤ, ꯌꯥꯝꯅ ꯅꯛꯅꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯏ꯫ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ, ꯑꯔꯥꯟ ꯆꯈꯥꯡꯕ ꯍꯥꯏꯕꯁꯤ ꯑꯗꯨꯉꯩ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯅ ꯏꯖꯤꯞꯇ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯑꯣꯏꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯗꯨ ꯇꯥꯕꯤꯗꯨꯅ ꯃꯈꯣꯏꯕꯨ ꯏꯖꯤꯞꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯀꯅꯥꯟ ꯇꯝꯗ ꯄꯨꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯣꯁꯦ ꯑꯃꯁꯨꯡ ꯑꯥꯔꯣꯟꯕꯨ ꯊꯥꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡꯕꯨ ꯏꯖꯤꯞꯀꯤ ꯃꯤꯅꯥꯏ ꯅꯩꯊꯥꯡ ꯀꯣꯛꯄꯤꯗꯨꯅ ꯄꯨꯊꯣꯛꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯏꯖꯤꯞꯀꯤ ꯅꯤꯡꯊꯧ ꯐꯥꯔꯣꯅ ꯍꯦꯛ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗꯦ, ꯃꯗꯨꯗ ꯏꯁꯣꯔꯅ ꯃꯣꯁꯦ ꯑꯃꯁꯨꯡ ꯑꯥꯔꯣꯟꯕꯨ ꯁꯤꯖꯤꯟꯅꯔꯒ ꯏꯖꯤꯞꯇ ꯑꯋꯥ ꯑꯅꯪ ꯀꯌꯥ ꯇꯥꯍꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯋꯥ ꯑꯅꯪꯁꯤꯡ ꯑꯗꯨꯒꯤ ꯏꯀꯣꯟ ꯀꯣꯟꯕꯗ ꯏꯖꯤꯞꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯒꯤ ꯑꯍꯥꯟꯕ ꯄꯣꯛꯄ ꯀꯣꯏꯍꯟ ꯂꯥꯏꯍꯟꯁꯤꯡ, ꯃꯤꯇ ꯅꯠꯇꯅ ꯁꯥꯒꯤ ꯐꯥꯎꯕ ꯑꯍꯥꯟꯕ ꯄꯣꯛꯄꯁꯤꯡ ꯁꯤꯍꯟꯈꯤꯕꯅꯤ꯫ ꯏꯁꯣꯔꯅ ꯃꯣꯁꯦꯒꯤ ꯈꯨꯠꯊꯥꯡꯗ ꯅꯤꯡꯊꯧ ꯐꯥꯔꯣꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗꯕꯗꯒꯤ ꯏꯀꯣꯟ ꯀꯣꯟꯕ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯊꯤꯕ, ꯈ꯭ꯋꯥꯏꯗꯒꯤ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯕ ꯆꯩꯔꯥꯛ ꯑꯁꯤ, ꯑꯋꯥ ꯑꯅꯪ ꯑꯁꯤ ꯏꯖꯤꯞꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯗ ꯇꯥꯍꯟꯈꯤꯕꯅꯤ꯫ ꯏꯁꯣꯔꯅ ꯃꯣꯁꯦꯗ ꯍꯥꯏꯕꯤꯔꯦ, ꯑꯀꯛꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯏꯃꯨꯡ ꯈꯨꯗꯤꯡꯅ ꯌꯥꯎ ꯃꯆꯥ ꯑꯃ ꯍꯥꯠꯂꯦ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯤ ꯊꯣꯡꯕꯥꯗ ꯇꯩꯒꯗꯧꯕꯅꯤ ꯍꯥꯏꯗꯨꯅ, ꯑꯗꯨꯒ ꯌꯥꯎ ꯃꯆꯥꯒꯤ ꯁꯥ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯥꯒꯗꯧꯕꯅꯤ꯫ ꯑꯍꯤꯡꯗ ꯏꯖꯤꯞꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯗ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯄꯣꯛꯄ ꯃꯆꯥ, ꯁꯥꯁꯤꯡꯒꯤꯁꯨ ꯑꯍꯥꯟꯕ ꯄꯣꯛꯄ ꯃꯆꯥ ꯍꯥꯠꯇꯣꯛꯅꯅꯕ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯡꯒꯤ ꯊꯣꯡꯕꯥꯗ ꯌꯥꯎ ꯃꯆꯥꯒꯤ ꯏ ꯇꯩꯕ ꯑꯣꯏꯔꯒꯗꯤ ꯏꯃꯨꯡ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤꯒꯅꯤ, ꯏꯃꯨꯡ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯑꯍꯥꯟꯕ ꯄꯣꯛꯄ ꯃꯆꯥ ꯁꯤꯔꯣꯏ ꯍꯥꯏꯅ ꯏꯁꯣꯔꯅ ꯃꯣꯁꯦꯗ ꯃꯥꯡꯖꯧꯅꯅ ꯈꯪꯍꯟꯕꯤꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯗ ꯌꯥꯎ ꯃꯆꯥ ꯍꯥꯠꯂꯦ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯏ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯣꯡꯒꯤ ꯊꯣꯡꯕꯥꯗ ꯇꯩꯈꯤ, ꯀꯥꯔꯟ ꯆꯤꯡꯈꯤ꯫ ꯌꯥꯎ ꯃꯆꯥꯒꯤ ꯁꯥꯗꯨꯅ ꯃꯈꯣꯏꯅ ꯆꯥꯈꯤ꯫ ꯑꯍꯤꯡꯗ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯊꯣꯡꯒꯤ ꯊꯣꯡꯕꯥꯗ ꯌꯥꯎ ꯃꯆꯥꯒꯤ ꯏ ꯇꯩꯕ ꯏꯃꯨꯡ ꯈꯨꯗꯤꯡꯃꯛꯄꯨ ꯂꯥꯟꯊꯣꯛꯂꯒ ꯆꯠꯈꯤ, ꯑꯗꯨꯕꯨ ꯌꯥꯎ ꯃꯆꯥꯒꯤ ꯏ ꯇꯩꯗꯕ ꯏꯖꯤꯞꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯈꯨꯗꯤꯡꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯊꯣꯛꯈꯤ꯫ ꯅꯤꯡꯊꯧ ꯐꯥꯔꯣꯒꯤ ꯐꯥꯎꯕ ꯃꯆꯥꯅꯤꯄꯥ ꯑꯍꯟ ꯁꯤꯈꯤ, ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜꯅ ꯅꯤꯟꯈꯤꯕꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯐꯥꯔꯣꯅ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯌꯥꯡꯅ ꯏꯖꯤꯞ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯅꯕ ꯌꯥꯊꯪ ꯇꯧꯕꯅꯤ꯫ ꯑꯋꯥ ꯅꯪ ꯀꯌꯥꯔꯛ ꯇꯥꯔꯕꯁꯨ ꯊꯥꯗꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡ ꯈꯨꯗꯤꯡꯒꯤ ꯃꯆꯥ ꯑꯍꯟ ꯁꯤꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯤꯍꯨꯗꯤꯁꯤꯡꯅ ꯑꯔꯥꯟ ꯆꯈꯥꯡꯕꯒꯤ ꯊꯧꯔꯝꯁꯤ ꯄꯥꯡꯊꯣꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯏꯖꯤꯞꯀꯤ ꯃꯤꯅꯥꯏ ꯅꯥꯏꯊꯪ ꯀꯣꯛꯆꯈꯤꯕ ꯅꯨꯃꯤꯠ ꯑꯁꯤ ꯃꯈꯣꯏꯅ ꯀꯥꯎꯕ ꯁꯨꯛꯂꯩ ꯂꯩꯇꯦ꯫ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯀꯔꯝꯅ ꯏꯖꯤꯞꯀꯤ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯀꯣꯛꯄꯤꯈꯤꯕ, ꯐꯥꯔꯣꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯕꯤꯈꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯕꯅꯤ꯫
ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯅ ꯖꯥꯎ ꯃꯆꯥ ꯍꯥꯠꯂꯒ ꯏ ꯑꯗꯨ ꯊꯣꯡꯒꯤ ꯊꯣꯡꯕꯥꯗ ꯇꯩꯕꯒꯤ ꯃꯔꯝꯅ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯍꯟ ꯁꯤꯈꯤꯗꯦ꯫ ꯏꯁꯣꯔꯒꯤ ꯃꯤ ꯑꯣꯏꯈ꯭ꯔꯕꯁꯤꯡꯅꯁꯨ ꯃꯥꯒꯤ ꯍꯥꯏꯕ ꯏꯟꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕꯅꯣ ꯍꯥꯏꯕꯁꯤ ꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ꯫ ꯏꯁ꯭ꯔꯥꯌꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯖꯥꯊꯪ ꯏꯜꯂꯝꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤꯁꯨ ꯃꯆꯥ ꯑꯍꯟ ꯁꯣꯏꯗꯅ ꯁꯤꯔꯝꯒꯗꯧꯕꯅꯤ, ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯝꯒꯗꯧꯕꯅꯤ, ꯑꯋꯥ ꯑꯅꯪ ꯇꯥꯔꯝꯒꯗꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯕꯒꯤ ꯃꯔꯝꯅ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯑꯅꯪ ꯊꯣꯛꯈꯤꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯀꯣꯛꯆꯈꯤꯕꯅꯤ꯫ ꯑꯅꯤꯁꯨꯕꯗꯗꯤ ꯄꯗ 54ꯁꯤꯗ ꯇꯜ ꯊꯨꯒꯥꯏꯔꯦ, ꯃꯗꯨ ꯊꯨꯒꯥꯏꯔꯦ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯅ ꯄꯥꯄꯤꯁꯤꯡꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛ ꯑꯋꯥꯕ ꯈꯥꯡꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯃꯁꯥꯅ ꯈꯪꯖꯩ꯫ ꯃꯗꯨ ꯄꯥꯞ ꯆꯦꯟꯕ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯕꯅꯣ, ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯃꯈꯣꯏꯅ ꯍꯤꯡꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯉꯤ꯫ ꯃꯗꯨꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯃꯍꯥꯛꯅ ꯇꯜ ꯊꯨꯒꯥꯏꯔꯦ ꯍꯥꯏꯔꯒ ꯁꯦꯕꯣꯛꯁꯤꯡꯗ ꯃꯗꯨ ꯃꯍꯥꯛꯅ ꯄꯤꯈꯤꯕꯅꯤ, ꯌꯦꯟꯊꯣꯛꯄꯤꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯑꯩꯈꯣꯏꯅ ꯐꯪꯃꯤꯟꯅꯒꯗꯧꯔꯤ꯫ ꯑꯩꯈꯣꯏꯅ ꯇꯜ ꯊꯨꯒꯥꯏꯒꯅꯤ, ꯇꯜ ꯐꯪꯃꯤꯟꯅꯒꯅꯤ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯈꯝ ꯊꯦꯡꯕ ꯑꯋꯥꯕ ꯈꯥꯡꯕꯤꯈꯤꯕꯅꯤ꯫ ꯃꯔꯥꯜ ꯁꯨꯞꯂꯩ ꯂꯩꯇꯕ, ꯄꯥꯞ ꯃꯆꯦꯠ ꯑꯃꯠꯇ ꯄꯛꯇꯕ ꯏꯁꯣꯔꯒꯤ ꯃꯆꯥ ꯏꯕꯨꯡꯉꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯞ ꯆꯦꯜꯂꯕ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯈꯝ ꯊꯦꯡꯕ ꯑꯋꯥꯕ ꯈꯥꯡꯕꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯑꯩꯈꯣꯏꯅ ꯐꯪꯃꯤꯟꯅꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯒꯤ ꯑꯋꯥꯕ ꯈꯥꯡꯕꯗꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯄ꯭ꯔꯚꯨꯒꯤ ꯑꯋꯥꯕ ꯈꯥꯡꯕ ꯅꯤꯡꯁꯤꯡꯗꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯑꯁꯤ ꯐꯪꯃꯤꯟꯅꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯕꯣꯔ ꯐꯪꯕ ꯉꯝꯃꯣꯏ꯫ ꯄꯥꯞ ꯆꯦꯟꯕ ꯑꯩꯒꯤꯗꯃꯛꯅꯤꯀꯣ ꯄ꯭ꯔꯚꯨꯅ ꯑꯋꯥꯕ ꯈꯥꯡꯕꯤꯈꯤꯕꯁꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯃꯍꯥꯛꯄꯨ ꯇꯝꯊꯤꯅ ꯐꯨꯕꯤꯈꯤ, ꯃꯇꯣꯟꯗ ꯃꯆꯤ ꯄꯥꯟꯕ ꯅꯨꯡ ꯖꯥꯎꯔꯕ ꯊꯧꯔꯤꯒꯤ ꯆꯩ ꯑꯗꯨꯅ ꯐꯤ ꯊꯣꯡꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯍꯟꯅ ꯍꯟꯅ ꯐꯨꯕꯤꯈꯤ꯫ ꯏꯍꯪ ꯅꯥꯍꯦꯡ ꯁꯥꯈꯤ, ꯃꯁꯥꯗꯒꯤ ꯁꯦꯡꯂꯕ ꯏ ꯁꯤꯟꯊꯕꯤꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯄ꯭ꯔꯚꯨꯅ ꯑꯋꯥꯕ ꯈꯥꯡꯕꯤꯕꯁꯤ ꯑꯩꯈꯣꯏꯅ ꯄꯥꯞ ꯆꯦꯟꯕꯒꯤ ꯃꯔꯝꯅꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯑꯋꯥꯕ ꯈꯥꯡꯕꯤꯕꯒꯤ ꯃꯔꯝꯅ ꯃꯥꯕꯨ ꯊꯥꯖꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯍꯥꯏꯅ ꯊꯥꯖꯕꯁꯤꯡꯅ ꯂꯦꯝꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯖꯗꯨꯅ ꯊꯋꯥꯏꯅ ꯍꯤꯡꯕ ꯐꯪꯖꯕꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯐꯪꯂꯤꯕꯁꯤ, ꯊꯋꯥꯏꯗ ꯍꯤꯡꯕ ꯐꯪꯂꯤꯕꯁꯤ, ꯑꯩꯈꯣꯏꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯐꯪꯖꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯍꯔꯥꯎꯖꯔꯤꯕꯁꯤ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯋꯥꯕ ꯈꯥꯡꯕꯤꯕꯒꯤ ꯃꯄꯥꯟꯅꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯄꯗ 57 ꯑꯁꯤꯗ ꯑꯩꯕꯨ ꯅꯤꯡꯁꯤꯡꯅꯅꯕ ꯑꯁꯤ ꯇꯧ ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤ꯫ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤꯗꯃꯛ ꯑꯋꯥꯕ ꯈꯥꯡꯕꯤꯈꯤꯕꯗꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯁꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯄꯥꯡꯊꯣꯛꯄ ꯈꯨꯗꯤꯡꯗ ꯄ꯭ꯔꯚꯨ ꯌꯤꯁꯨꯕꯨ ꯅꯤꯡꯁꯤꯡꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ, ꯃꯁꯤꯃꯛ ꯃꯍꯥꯛꯅ ꯄꯥꯝꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯕ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯟꯅꯕ ꯂꯩ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯤꯡꯁꯤꯡꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤꯗꯃꯛ ꯀꯥꯟꯅꯕ ꯂꯩ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯉꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯕꯨ ꯅꯤꯡꯁꯤꯡꯅꯅꯕ ꯑꯁꯤ ꯇꯧ ꯍꯥꯏꯅ ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯍꯥꯏꯕꯤꯕꯅꯤ, ꯃꯥꯒꯤ ꯀꯥꯟꯅꯅꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯥꯅ ꯍꯥꯏꯕꯤꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯚꯨ ꯌꯤꯁꯨꯕꯨ ꯃꯥꯅ ꯈꯥꯡꯈꯤꯕ ꯑꯋꯥꯕ ꯑꯗꯨꯕꯨ, ꯃꯥꯒꯤ ꯀ꯭ꯔꯣꯁ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯕꯁꯤ ꯇꯉꯥꯏ ꯐꯗꯕꯅꯤ꯫ ꯄ꯭ꯔꯚꯨꯕꯨ ꯅꯤꯡꯁꯤꯡꯖꯕꯗ, ꯃꯥꯅ ꯈꯥꯡꯈꯤꯕ ꯑꯋꯥꯕ ꯑꯗꯨ ꯅꯤꯡꯁꯤꯡꯖꯕꯗ, ꯃꯥꯒꯤ ꯀ꯭ꯔꯣꯁ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯕꯗ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯑꯃꯁꯨꯡ ꯍꯛꯆꯥꯡꯗ ꯕꯣꯔ ꯐꯪꯕ ꯉꯝꯃꯤ, ꯑꯩꯈꯣꯏꯅ ꯊꯋꯥꯏꯗ ꯄꯥꯡꯒꯜ ꯐꯪꯖꯕ ꯉꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯑꯩꯈꯣꯏꯅ ꯐꯪꯃꯤꯟꯅꯔꯝꯗꯥꯏꯁꯤꯗ
ꯄ꯭ꯔꯚꯨ ꯌꯤꯁꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯁꯤ, ꯃꯥꯅ ꯀꯠꯊꯣꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯔꯁꯤ, ꯈꯝ ꯊꯦꯡꯕ ꯑꯋꯥꯕ ꯃꯥꯅ ꯈꯥꯡꯕꯤꯈꯤꯕ, ꯀ꯭ꯔꯣꯁꯇ ꯑꯋꯥꯕ ꯈꯥꯡꯗꯨꯅ ꯁꯤꯕꯤꯈꯤꯕ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯖꯁꯤ꯫ ꯑꯗꯨꯒ ꯄꯗ ꯀꯨꯟ ꯑꯁꯤꯗ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯅꯤ ꯍꯥꯏꯕ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯩ꯫ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ, ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯣꯏꯅ ꯇꯥꯔꯕ ꯋꯥꯐꯝꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜ ꯑꯁꯤꯁꯨ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕ ꯑꯃꯁꯨꯡ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯍꯥꯏꯅ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯦꯞꯅꯕ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯃꯁꯤ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯖꯥꯇꯤ ꯑꯃꯒ ꯖꯥꯇꯤ ꯑꯃꯒ ꯎꯪꯈꯠꯅꯗꯨꯅ, ꯌꯦꯛꯅꯗꯨꯅ, ꯂꯥꯟ ꯇꯧꯅꯗꯨꯅꯇ, ꯍꯥꯠꯇꯣꯛꯅꯗꯨꯅꯇ ꯂꯩꯔꯕ ꯃꯇꯨꯡꯗ, ꯁꯨꯃꯥꯏꯅ ꯂꯩꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯌꯥꯝꯅ ꯆꯨꯝꯗ꯭ꯔꯦ, ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯁꯤ, ꯑꯩꯈꯣꯏ ꯌꯥꯅꯔꯁꯤ ꯍꯥꯏꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯋꯥ ꯂꯦꯞꯅꯩ꯫ ꯂꯩꯕꯥꯛ ꯑꯅꯤꯗꯨꯒꯤ ꯅꯠꯇ꯭ꯔꯒ ꯈꯨꯡꯒꯪ ꯑꯅꯤ ꯑꯗꯨꯒꯤ ꯉꯝꯈꯩꯗ ꯕꯣꯔꯗꯔꯗ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯃꯈꯣꯏꯅ ꯁꯥ ꯑꯃ ꯍꯥꯠꯂꯦ꯫ ꯍꯥꯏꯔꯤꯕ ꯁꯥ ꯑꯗꯨꯒꯤ ꯏ ꯑꯗꯨ ꯆꯥꯏꯊꯣꯛꯑꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯋꯥꯔꯦꯞꯅꯔꯦ, ꯍꯧꯖꯤꯛꯇꯒꯤꯗꯤ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯔꯁꯤ, ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯕꯨ ꯌꯦꯛꯅꯕ, ꯍꯥꯠꯅꯕ, ꯐꯨꯅ ꯆꯩꯅꯕꯁꯤ ꯇꯧꯔꯔꯣꯏꯁꯤ ꯍꯥꯏꯅ ꯌꯥꯅꯗꯨꯅ ꯍꯔꯥꯎꯅ ꯁꯥ ꯑꯗꯨ ꯊꯣꯡꯉꯒ ꯃꯈꯣꯏꯅ ꯆꯥꯃꯤꯟꯅꯕꯅꯤ꯫ ꯃꯗꯨ ꯋꯥꯔꯦꯞꯅꯕꯅꯤ꯫ ꯋꯥꯔꯦꯞꯅꯕ ꯍꯥꯏꯕꯁꯤ ꯏ ꯇꯥꯍꯟꯗꯨꯅ, ꯏ ꯆꯥꯏꯊꯣꯛꯇꯨꯅ, ꯏꯅ ꯁꯥꯈꯤ ꯑꯣꯏꯔꯒ ꯃꯃꯥꯡꯉꯩꯗꯒꯤ ꯍꯧꯅ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯖꯥꯇꯤꯁꯤꯡꯅ ꯋꯥꯔꯦꯞꯅꯕ ꯁꯦꯝꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯕꯥꯏꯕꯜꯗꯁꯨ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯁꯤ ꯁꯥꯒꯤ ꯏꯅ ꯁꯦꯝꯕꯤꯈꯤꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯏꯁꯣꯔ ꯑꯃꯁꯨꯡ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯂꯦ, ꯋꯥ ꯂꯦꯞꯅꯔꯦ꯫ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ, ꯁꯝꯅ ꯍꯥꯏꯔꯕꯗ, ꯑꯩꯅ ꯄꯤꯔꯤꯕ ꯖꯥꯊꯪꯁꯤꯡ ꯑꯁꯤ ꯅꯈꯣꯏꯅ ꯏꯜꯂꯨ, ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏ ꯑꯩꯒꯤ ꯃꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯏꯁꯣꯔꯅ ꯍꯥꯏꯕꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡꯅꯁꯨ ꯏꯄꯥ ꯏꯁꯣꯔ, ꯅꯪꯅ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯏꯟꯖꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣই ꯅꯪꯒꯤ ꯊꯧꯒꯜ ꯇꯧꯖꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯁꯨ ꯌꯥꯔꯦ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯔꯦꯞꯅꯕꯗꯨ ꯁꯥꯒꯤ ꯏ ꯁꯤꯟꯊꯍꯜꯂꯦ ꯍꯥꯏꯔꯒ ꯃꯗꯨ ꯆꯥꯏꯊꯣꯛꯇꯨꯅ ꯏꯅ ꯁꯥꯈꯤ ꯑꯣꯏꯔꯒ ꯂꯤꯡꯈꯠꯄꯤꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕ ꯁꯥꯒꯤ ꯏꯅ ꯂꯤꯡꯈꯠꯄꯤꯈꯤꯕ, ꯁꯦꯝꯕꯤꯈꯤꯕ ꯑꯗꯨ ꯀꯥꯟꯅꯔꯛꯇ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯅ ꯏꯁꯣꯔꯒꯤ ꯖꯥꯊꯪ ꯏꯟꯖꯒꯅꯤ, ꯋꯥꯌꯦꯜ ꯖꯥꯊꯪ ꯑꯗꯨ ꯏꯟꯒꯅꯤ ꯍꯥꯏꯔꯒ ꯏꯟꯕ ꯉꯝꯗꯦ꯫ ꯉꯁꯤ ꯏꯜꯂꯤ, ꯍꯌꯦꯡ ꯊꯨꯒꯥꯏ꯫ ꯑꯗꯨꯝꯍꯥꯏꯅ ꯃꯤꯑꯣꯏꯕ ꯃꯁꯥꯅ ꯋꯥꯌꯦꯜ ꯖꯥꯊꯪ ꯑꯗꯨ ꯏꯟꯕ, ꯉꯥꯛꯄ ꯉꯝꯗ꯭ꯔꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯁꯤ ꯑꯔꯊ ꯂꯩꯇ꯭ꯔꯦ, ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯑꯃ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯕꯤꯔꯦ꯫ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ, ꯁꯥꯒꯤ ꯏꯅ ꯅꯠꯇꯅ ꯃꯆꯥ ꯏꯕꯨꯡꯉꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯃꯛꯀꯤ ꯑꯁꯦꯡꯕ ꯏꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯂꯤꯡꯈꯠꯄꯤꯕ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯅꯤ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄꯥꯄꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯕꯤꯕ, ꯃꯁꯥꯗꯒꯤ ꯁꯦꯡꯂꯕ ꯏ ꯁꯤꯟꯊꯕꯤꯗꯨꯅ ꯏꯅ ꯑꯩꯈꯣꯏꯕꯨ ꯁꯦꯡꯗꯣꯛꯄꯤꯕ, ꯆꯥꯝꯊꯣꯛꯄꯤꯕ, ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯕꯁꯤ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯃꯍꯥꯛꯅ ꯂꯤꯡꯈꯠꯄꯤꯕꯅꯤ꯫ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯃꯨꯛꯇꯪꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯇꯝ ꯐꯥꯎꯕꯒꯤ ꯑꯣꯏꯔꯕ ꯏꯔꯥꯠꯄꯣꯠ ꯑꯗꯨ ꯃꯍꯥꯛꯅ ꯀꯠꯄꯤꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯄꯨꯔꯣꯍꯤꯠꯁꯨ ꯑꯣꯏꯔꯗꯨꯅ, ꯕꯂꯤꯒꯤ ꯁꯥꯁꯨ ꯑꯣꯏꯔꯗꯨꯅ, ꯑꯅꯤꯔꯛ ꯍꯟꯅ ꯀꯠꯄ ꯃꯊꯧ ꯇꯥꯗ꯭ꯔꯕ, ꯑꯃꯨꯛꯇꯪꯗ ꯂꯣꯝꯕ ꯅꯥꯏꯗꯕ ꯃꯇꯝ ꯐꯥꯎꯕꯒꯤ ꯑꯣꯏꯔꯕ ꯏꯔꯥꯠꯄꯣꯠ ꯑꯗꯨ ꯃꯍꯥꯛꯅ ꯀꯠꯄꯤꯔꯦ꯫ ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯂꯤꯡꯈꯠꯄꯤꯔꯦ꯫ ꯃꯗꯨꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ, ꯄ꯭ꯔꯚꯨ ꯌꯤꯁꯨꯅ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛ ꯁꯤꯕꯤꯔꯦ, ꯄꯥꯄꯤꯁꯤꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯤꯕꯤꯔꯦ, ꯃꯁꯥꯗꯒꯤ ꯁꯤꯟꯊꯔꯛꯄ ꯏꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯄꯨꯝꯅꯃꯛ ꯆꯥꯝꯊꯣꯛꯄꯤꯔꯦ, ꯑꯩꯈꯣꯏꯒꯤ ꯑꯩꯑꯣꯟ ꯑꯔꯥꯜ ꯄꯨꯝꯅꯃꯛ ꯀꯣꯛꯄꯤꯔꯦ꯫ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯀꯟꯕꯤ ꯃꯄꯨꯅꯤ ꯍꯥꯏꯅ ꯊꯥꯖꯗꯨꯅ
ꯂꯧꯁꯤꯟꯖꯕ ꯃꯤ ꯈꯨꯗꯤꯡꯅ ꯂꯦꯝꯅ ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯗꯨꯅ ꯊꯋꯥꯏꯅ ꯍꯤꯡꯕ ꯐꯪꯖꯩ ꯍꯥꯏꯕꯁꯤ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯑꯗꯨꯅꯤ꯫ ꯑꯗꯨꯅ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯁꯥꯗꯒꯤ ꯆꯤꯟꯊꯔꯛꯄ ꯏꯅ, ꯑꯁꯦꯡꯕ ꯏꯅ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯂꯤꯡꯈꯠꯄꯤꯗꯨꯅ ꯉꯁꯤ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯐꯪꯃꯤꯟꯅꯕ ꯃꯇꯝ ꯑꯁꯤꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯅꯧꯕ ꯋꯥꯔꯦꯞ ꯂꯤꯡꯈꯠꯄꯤꯕꯅꯤ꯫ ꯃꯁꯥꯗꯒꯤ ꯆꯤꯟꯊꯔꯛꯄ ꯏꯅ ꯁꯥꯈꯤ ꯑꯣꯏꯗꯨꯅ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯑꯁꯤ ꯂꯤꯡꯈꯠꯄꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯑꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯁꯔꯨꯛ ꯌꯥꯖꯕ ꯐꯪꯕꯁꯤ ꯀꯌꯥꯒꯤ ꯃꯇꯤꯛ ꯂꯥꯏꯕꯛ ꯐꯕꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯏꯔꯣꯏ ꯂꯣꯏꯕꯗꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯂꯤꯡꯈꯠꯄꯤꯕꯗ ꯁꯤꯟꯊꯕꯤꯈꯤꯕ ꯏ ꯑꯗꯨ ꯑꯆꯝꯕ ꯏ ꯅꯠꯇꯦ, ꯃꯃꯜ ꯂꯨꯔꯕ ꯏꯅꯤ꯫ ꯂꯤꯡꯖꯦꯜ ꯂꯩꯔꯕ ꯄ꯭ꯔꯚꯨꯒꯤ ꯃꯁꯥꯗꯒꯤ ꯆꯤꯟꯊꯔꯛꯄ ꯏꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯂꯤꯡꯖꯦꯜ ꯂꯩꯇꯕ, ꯌꯥꯝꯅ ꯄꯥꯡꯗꯕ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯃꯁꯥꯗꯒꯤ ꯏ ꯁꯤꯟꯊꯔꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯄꯥꯄꯤꯁꯤꯡꯒꯤꯗꯃꯛ ꯃꯥꯅ ꯈꯥꯡꯖꯔꯒꯦ ꯍꯥꯏꯗꯨꯅ ꯂꯤꯡꯖꯦꯜ ꯂꯩꯅ ꯃꯁꯥꯗꯒꯤ ꯏ ꯁꯤꯟꯊꯕꯤꯈꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯆꯈꯥꯡ ꯐꯪꯃꯤꯟꯅꯒꯗꯧꯔꯤ, ꯑꯩꯈꯣꯏꯅ ꯇꯜ ꯐꯪꯃꯤꯟꯅꯒꯗꯧꯔꯤ꯫ ꯃꯁꯤꯅ ꯄ꯭ꯔꯚꯨꯒꯤ ꯍꯛꯆꯥꯡ, ꯑꯋꯥꯕ ꯈꯥꯡꯕꯤꯈꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯗ꯭ꯔꯈꯥ ꯃꯍꯤ ꯐꯪꯃꯤꯟꯅꯒꯗꯧꯔꯤ, ꯑꯪꯒꯨꯔ ꯃꯍꯤ꯫ ꯍꯥꯏꯔꯤꯕ ꯑꯪꯒꯨꯔ ꯃꯍꯤ ꯑꯁꯤꯅ ꯄ꯭ꯔꯚꯨꯒꯤ ꯃꯁꯥꯗꯒꯤ ꯁꯤꯟꯊꯕꯤꯈꯤꯕ ꯁꯦꯡꯂꯕ ꯏ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯕꯅꯤ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯂꯤꯡꯖꯦꯜ ꯂꯩꯔꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯒꯤ ꯍꯛꯆꯥꯡ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯂꯤꯡꯖꯦꯜ ꯂꯩꯔꯕ ꯄ꯭ꯔꯚꯨꯒꯤ ꯏ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯂꯤꯡꯖꯦꯜ ꯂꯩꯔꯕ ꯄ꯭ꯔꯚꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯥꯕꯨ ꯊꯥꯖꯕ, ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯆꯥ ꯃꯅꯥꯏ ꯑꯣꯏꯔꯤꯕ, ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯤꯕ ꯑꯩꯈꯣꯏ ꯑꯁꯤ ꯄꯥꯡꯗꯕ ꯑꯣꯏꯕ ꯌꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯂꯤꯡꯖꯦꯜ ꯂꯩꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯃꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕ ꯂꯩꯇꯅ, ꯆꯤꯡꯅꯕ ꯂꯩꯇꯅ ꯇꯧꯕ ꯉꯝꯕ ꯈ꯭ꯔꯤꯁꯇꯥꯟ ꯑꯃꯃꯝ ꯑꯣꯏꯅꯅꯕ, ꯑꯋꯥ ꯑꯅꯪ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗꯁꯨ, ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯃꯥꯌꯣꯛꯅꯕ ꯃꯇꯝꯗꯁꯨ, ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯊꯧꯗꯣꯛ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯑꯀꯤꯕ ꯂꯩꯇꯅ ꯃꯥꯌꯣꯛꯅꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯃꯤꯟꯅꯁꯤ꯫ ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯄꯥꯡꯗꯕ ꯃꯤꯒꯤ ꯇꯨꯡ ꯏꯟꯕ ꯅꯠꯇꯦ, ꯑꯁꯣꯟꯕ ꯃꯤꯒꯤ ꯇꯨꯡ ꯏꯟꯕꯁꯨ ꯅꯠꯇꯦ, ꯂꯤꯡꯖꯦꯜ ꯈꯥꯔꯕ, ꯂꯤꯡꯖꯦꯜ ꯂꯩꯔꯕ, ꯄꯥꯡꯒꯜ ꯂꯩꯔꯕ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯇꯨꯡ ꯏꯟꯕ ꯃꯤꯅꯤ꯫ ꯄ꯭ꯔꯚꯨ ꯖꯤꯁꯨꯅ ꯁꯤꯟꯊꯕꯤꯈꯤꯕ ꯏ ꯑꯁꯤ ꯂꯤꯡꯖꯦꯜ ꯂꯩꯔꯕ ꯃꯤꯒꯤ ꯏꯅꯤ꯫ ꯏꯁꯣꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯕꯣꯔ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯥꯃꯦꯟ꯫ ꯏꯁꯣꯔꯗ ꯍꯥꯏꯖꯁꯤ꯫ ꯊꯧꯖꯥꯟ ꯍꯩꯔꯕ ꯏꯄꯥ ꯏꯁꯣꯔ, ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯃꯤꯟꯅꯔꯦ꯫ ꯃꯄꯨꯡ ꯐꯥꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯏꯄꯥ, ꯅꯍꯥꯛꯅ ꯕꯣꯔ ꯄꯤꯅꯕꯤꯌꯨ, ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯋꯥ ꯉꯥꯡꯕꯤꯌꯨ, ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅꯨꯡꯗ ꯍꯦꯟꯅ ꯍꯦꯟꯅ ꯋꯥꯈꯜ ꯇꯧꯖꯕ ꯉꯝꯅꯅꯕ ꯑꯩꯈꯣꯏꯕꯨ ꯄꯥꯡꯕꯤꯌꯨ, ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯍꯥꯛꯀꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯅꯆꯥ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯀꯟꯕꯤꯕ ꯃꯄꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯅꯤꯖꯕꯅꯤ꯫